Imphaldagi lanjenakibani haibasingdagi ITLF na lupa 3,000 lamgi pata lausinkibagi wathok laklei. Imphaldagi lanjenakiba Kuki singi lanthum ngaksengani haiduna Indigenous Travel Leaders Forum ITLF na miyoi kayadagi lupa 3,000 amadi lamgi pata lausinkre haibagi wathok laklei. Churachandpurda leiriba lanjenarakpa adugi organization Joint Internally Displaced Person na hiramadugi matangda chatliba tha asigi taraga marida ITLF ki President Wakacherol ama pisinkhibadagi wathok adu khangnarakibani. Mijo Mar Wi-Fi amasung IDP singi organization adugi mihut kayana khuyek piduna ITLF ki President Cherol adu pisinkhibani. Cherol aduda paliba wafam singdi chahiani gi mamangda lanjenarakiba miyoi sing adudagi ITLF ki Planning Department na Imphaldagi lanjenarakiba miyamda achumba wail fanganaba Supreme Court ta case file tawnabagi damak lupa 3,000 amadi lamgi pata sing khongatkibani. Plot natraga lamgi pata amamamda hariba senfam sing adu laukibani laibak thibadi chahiani helaba fawbada hiramaduga mari lainana karigumba masak thokpa thaba amata lokhalakpagi mami tadri orekliba phibam aduda lanjenariba miyoi sing adudagi khongatkiba sel amadi pata sing adugi chapchaba mari makhong khanganbiu hari pisin ki bache chang sing adu kanagi makhuta leiribano lanjenariba singdagi khongatpa senfam sing aduna kanana paibagi natraga karamba hiramda sizin nakrabage Haibagi chapchaba paukhum pirangna kayar khana haijakhiba leikre adubu ngasi fawba wafam amata fongdoktana tumina leishinkhre maraibak thiraba lanjenariba miyoi sing aduda kanaguma miyoi kharana aranba mongda lamjinglabra natraga mari leinaba department aduna makhoibu khulai oina sijinarabra haibagi chingnaba leiri hari aduguma mathau masak khangdaba minamba natraga namthak toba miyoi kaya ITLF ta leibana loop aduda miyamna thamlamba thajaba sing nongmo nongmagi mangselakle maram aduna lanjenariba singdagi khomgatkiba senfam sing adu karida Sijinnakhibagi madugi masak thokpa thabakna kari leirabagi natraga senfam adu karamba hiramda sijinnakrabagi haina so hanglakli khomgatkhiba che changsing adu kanagi makhuta leiribagi aduga khomgatkhiba senfam adugi apunma masingna kayano wafam sing asigi paukhum miyamda khangangadabani chahi kaya awawa khanglaklaba lanjenariba singi achumba wail fanganaba amadi makhoigi damak pangthokadaba thabak thoram sing adu transparent oina miyamda uhalu haina Joint Internally Displaced Person Churachandpurgi Cherol aduna ITLF ki president ta khangankhiari Kuki legislature singna Manipur anauba laingak sembada yauroi haibagi aiba Cherol sing pisin mangamdana leiri Mamang chegi December thada Guwahati da phangkhiba Kuki legislature suspension of operation group ki luchingba sing amadi Kuki Jo Council gi miyut sing apunna faminaduna yanakhiba Kuki legislature singna Manipur da anauba lainga ama semnaba tharangliba sida saruk yaroi haibagi aiba Cherol sing su group ki leader sing amadi cadet sida akangnaba matam amada pirangnaba khangankhiba adu hojik fawba Kuki MLA singna makhoigi aiba assurance piba ngamdana leiri haina thajaba yaba pau amana phongdorakli hojik leiriba phibam asida Ministry of Home Affairs na BJP Central lenga ki thoksil tharangi makhada PR thamliba Manipur state ta anauba lenga ama semnabagi pandamda mamang sahi ki December thada Kuki Jo MLA mari yauna tampaki MLA singa loina na mifam famduna Manipur gi hojik oiriba political gi phibam amadi law and order gi phibam sing review tawduna khanakhi masiga ikan kanadana Kuki MLA singna suda leiriba group sing leader sing amasung cadet sigi luchingba singa punna faminaduna Kuki MLA singna akangnaba matam amada Manipur da anauba laingak semnaba tharangliba sida Kuki MLA singna saruk yaroi haibagi assurance pibaga loinana Kuki Jo community singna taliba separate Union Territory with Legislature asina mapum oina sawat kadabani haina yanaki hari yamna luribadi BJP dagi karakhiba Kuki gi MLA direct amadi MLA ahum amana kona state BJP lengakta sawgatuna Manipur da popular government ama leirambani maramaduna Kuki Jo gi MLA sing hojik yamna luwa fibam amada leire maramdi BJP Central Leader singi yanaba buchat kadra natraga separate administration taliba Kuki Furuf ki militant group sing yauna atai civil society organization singi yanaba buchat kadra haibigi matangda Kuki MLA sing wahi amata haiba ngamdana leiri Guwahati da pangthokiba su amadi cadet siga loinina Kuki MLA singna central amasung state government gi mihut sing yaudaba mifam aduna Kuki MLA singi mayon asi karom da lepkadawribano haibigi chamamnaba fibam amada leiri fibam asida central BJP government ki Maikaidagidi yamna sengna Manipur gi BJP gi luchingba singda community khudingma ki MLA sing yawba miyam gi lenga ama semba haibasi tangai fadaba lei kariguma Kuki MLA singna Manipur gi anauba lenga ama sembada yawdaba taragadi anauba lenga ama sembagi manglan asi mangfaungna bangamdaba su yai masigi mathakta Manipur gi oina Rajya Sabha gi seat ama khaktang piriba asigi matamsu chahi ama faraktre hojik Manipur dagi Rajya Sabha gi MP oina thariba sanajawala shemagi mafam asi chatliba chahi asigi June 20 da loiragani kariguma hariba matam asi fawbada Manipur da constituency singdagi karakliba MLA singna popular government amagi makhada leibak chalaidrabadi Manipur gi oina Rajya Sabha gi MP thabadasu achoba awaba achoba
ama mayoknaragani hainasu source asina makha tari. Tender Lengangna Manipuri Irang amasung miyamna waribasing asi karimata thausade Christopher Tilak State asida hojik leiriba Irang amasung miyamna thengnariba awaba kaya asigi matangda central government na karimata thausade border fencing mapung fana khaba loisinaba honade haina handakta central government na Narega scheme asi BVG Ramji haina maming onthokhibadugi maukta state asida campaign tawbalakhiba AICC gi Manipur in charge Christopher Tilakna Imphal Airport ta paumisinga unaba amada fongdokre mahangna makhata na haikibada mahaki Manipur khongchat asi chayol amachumna Manipur gi ching amasung tongan district singda chatuna MG Narega gi matangna miyamda sensitize tawbaga loinana khongjan kaya changsingani MG Narega scheme asi center da Congress leibak leiringai matamda Lairaba Praja singbu thabak pinabagi pandamda launch tawkhibani scheme asigi makhada miyoi kaya ama thabak piduna senthok lambi ama oiribani loinana MG Narega scheme asi Mahatma Gandhi gi mingda mahakpu ikai khumnaba utuna semkhibani adubu laibak thibadi center da lengak pairiba BJP na luchingba NDA government MG Narega bu maming hongdok hongjin toriba sigi marumda aronba agenda ama yauri Khongthang asigi maukta Congress Party na khongjang kaya changsingani haiki state asida hojik oiriba fibam asigi matangda palladuna Congress ki luchingba sina makhata na haikibada state asida leiriba kanglup ki irang amasung miyamna wariba sing asida BJP na luchingba central government na karimata hakchin na lawde irangna Maram moraga state asigi sammitlo na chawna chaitheng piri state asigi law and order gi fibam yauna border gi area da problem kaya mayoknari border fencing khabagi thabak mapung fana loisinna bahona de state asida haukiba chahi manga rongi matam asida sarkar pairam basingna daita leina thabak tawgadabadi miyamna awaba kaya mayoknaribani haina phongdokhi US military na Syria da Al-Qaeda ga mari leina balu chingba hatkre mamang tha da ambush tawduna American ahum hatkibagi laman khumba oina Syria da US military na nongthakdagi attack chathaduna Al-Qaeda mari leina ba luchingba ama hatkre hiramasigi matang da US Central Command haikibada awang nongchup thamba Syria da ahum lak suba oina nongthakdagi attack chathabada Bilal Hassan Al-Jasim kauba Al-Qaeda Mari Lainaba Yamna Maruiba Misak Amasiri Haiba Chapchana Kambangam Lay Hariba Mui Asi ISIS Kamari Lainabaga Loina December Taraga Humdoida Syriagi Palmyrada Emboss Tawduna US ki service member Ani Amasung American interpreter Ama Hatkibada Hakthegna Chenaba Mioni America gi Mayok Tharakpa attack Khudingmaki Chapchaba Laman Khumgani Haina Secretary of War Check Hek said na Fongdoki Laikidaba Al Jasim Hariba Mui Asi terrorism gi thabak thoramda ningthina khang hairaba amasung America gi mathakta attack chathabada hakthengna na chenaba miyoini Raide school ani susindro gi kangbu na thugairam lei sau haiba mafamda sadana saroidaba mafamda sabagi thugaibani susindro Khurai Assembly Constituency gi Haikruma Khong amasung Komidokta Nauna Sagalakpa School ani Assembly Constituency asigi MLA Sangthem Susindro Masamag yawba Miyoi Kangbu amana excavator sijinnaduna ngasi nungthil pung 2 rom tarakpa matamda thugairam lei School thugaibagi thawdu adu yaningdaba fongdokladuna Khurai FUC gi President Ngangkham Ivotombina Paumi Singna hai Lenga ki school sing chawkhwananaba thawrangi makhada school sagalingaida MLA Masamag Yawba kangbu ama laklaga thugairam basi nungaite miyamda maram amata pidana pau amata khanghandana achikpagi tanja lawraga anawwa sagalakpa building asibu thugairam basi condemn tawi fongdokhi Laishram Thambasna Kawinupi amana hai ngasi nungthil pung 2 rom tarakpada ma ki manaw nupa thokpa amana MLA gi kangbu laklaga school thugairi haina pau khangalaki ngasidi Salleproof ki mera paibi mayam pullaga leibanina mafam aduda laki tanja aduda MLA Susindro Di Khomidok Romda Gari Mayam Amagalorina Laiba Uki Mahana School Thugari Badugi Maram Hange Haiduna Manakta Changsin ki Adubu Yawgada Bakharadang Ngairaba Kanda MLA Susindro di Magi Gari da Tongkhatlaga Thawkre Fongdoki Amaram the School Thugairambagi Matangda Pauche Shina MLA Susindro da telephone tawduna hangbada mahangna haiki Manipur Lengana School ahum haibadi Khomidok Gandhi Memorial Primary School Khomidok Haikrumakong Primary School amasung Khurai Haikrumakong Junior High School ahum asi pulap punsin kre School sing adu Khurai Haikrumakong Junior High School da punsin bani School asigi mahaisang lambi gi mamang amasung maningda lei Thika kangbuna school sagali ba mafam adu aran bani lambi gi wangmada sagadabani Hariba wafam asi thika dargi kangbu da mangjongna khangan khrabani mahangna thugairam liba school adudi sijinnaroidaba mafam oibana Khomidok ki school duga loinana MLA gi fan na miyam gi kariguma thabak khara tawba yanaba thugairam bani haina mahangna makha tarakhi MPLADF ki matangda sengdorakli MP Local Area Development Fund gi matangda Rajya Sabha gi MP Dingthaulai Shrimasana Jawbagi MP Office na sengdorakli MP Office tagi thadorakpa cherol amada Rajya Sabha gi MP gi fund sijinnakibagi matangda social media da thadorakhibadu
mathau masak khangba citizen ama oina lawbaga loinana thagatpa phongdorakli MPLADF ki makhada paikhale hariba thabak asi 95 nate hojik faubada state asida MP gi fund gi makhada thabak punna 38 ni masigi manungda physical format ki makhada 32 loisinkhre utilization certificate sumari lenaba DRDA gi official na piba leikhre thabak 32 asi MPLAD gi official portal hangdoktrigai mamangda loisinkhrabani hari Delhi Bagdogra Indigo flight bomb yaure ki halakpadagi emergency landing tawkre Delhi dagi Bagdogra tamna paigadaba Indigo airline gi flight number 6E6650 ngasi ayupung 9:46 lom tabada air traffic control na flight aduda bomb yaure haibigi message ama fangbadagi Lucknow airport divert tawduna emergency landing tawkre agency gi pauna haribana Indigo flight adu ngasi ayupung 9:10 tabada Lucknow airport emergency landing tawraba matung plane aduda tonglakhiba angang nipan yauna passenger chaniga kungani thoi adu evacuate tawraba matungda plane adugi manungda thiba humbagi thabak chethakhi maduda plane adugi lavatory washroom the khutna tissue paper amada bomb on the plane haina iraga leramba mathengna ki plane aduda cancer medicine gi radioactive ki polam sing pack tawduna purakpa asina su khudong thiningai oiki thodo aduna maram oiraga hudakta authority na bomb threat assessment committee ama semkhrei loinena makhatana thijinba hokre AR na loksiliba Dimapur airport ke lam thadongna bakhangan krei Nagaland da lairiba Dimapur civil airport ke apun balam acre 140 gi manungda lam acre 18.9 Assam Rifles na loksinduna makhoi gi training center oina sijinaribadu lauthokhinaba Bharat Sarkar gi Ministry of Home Affairs ta Nagaland gi Chief Minister Nephew Riona ultimatum thaduna taksin kre hardi pausina makhatana haribana Dimapur da lairiba airport asi Airport Authority of India Dimapur gi lamni matam gi matugina ariba civil airport asi phase 9 amukta da aeroplane taragamari amasung helicopter taba yanaba airport expand tawnaba hotnabada Assam Rifles training center asina maram oidna thabak khudingmak thinthalei Maram aduna karigumba Assam Rifles na loksinduna lairiba Airport Authority of India gi lam asi thadoktrabadi Nagaland government na airport asi chawthngnaba ahenba lam thiduna pigani haiki CM halakre speaker amuk chatkre Union Home Minister Amisa yauna BJP gi national leader sing unaruraba Manipur gi hanagi Chief Minister N Biren ngasi Imphal da yawrakre N Biren ngasi nungthil pung ani ga makhai taba matamda Air India Express ki flight number 1X1461 tongduna halakhibani adubu mahaki handaki khongchat asiga mari leinana paumi singna wahang paung gi paukhum piramdana chatki panbayabadi mahaki handaki khongchat asi state asida miyamna panariba anoba lenga ama semlakpa asiga mari leinaramba yai haina miyamna thajanaribani amaromda pauchesina phangba toba paw amagi matung ina Manipur gi speaker TH Jabarta su ngasi Guwahati gi damak Imphal thadokre mahaki khongchat asida Guwahati da lairiba prime minister yauna national leader singa unaba thorang tori hari China da dollar million chama henbagi sanagi khoni thengnakre China na Hunan province ta supergen oiba sanagi mafangkre masida sana ton lishing ama hena leiba yai haina panari sana sing asigi mamal asi chawrangna dollar million chama oigani haina panari chawrakpa report ki matungina China gi manung Hunan province ki Geological official singna Wangu sanagi mafamda leimai makhada meter lishing ani rom luba sanagi tungna mafam asi fangkhibani mafam asida sanagi Orvain 80 henalei masida hojik fawbada tan chahumdi confirm mari oina leiri haiba khanglei awang bathaki 3D modeling na mafam asida punna sanaton lishing ama henalei ba yai haina uli masi malemgi oina sana khwaidagi masing chawna phangba pham singi manung ama oiraklagani masi gi sana phangba si China gi damak yamna maru aiba matam asida lakli maramdi malemgi kaithel da sana gi mamal hojik khwaidagi wangba Thakta leiri China na hojik malemda sana khwaidagi chawna puthokli balaibak oiri sanagi mamal asi Chinese yuan billion 600 lom oigani haina panari South Africa da sakhangdaba khulai paiba singna miyoi taret hatkre South Africa gi Cape Town city da ngasi sakhangdaba nongmai paiba singna miyoi taret hatkre police na phongdorakpa warul amada laibak thiraba thawdo adu mi phami punga mari leinana thokiba oirambi yai miyoi million humfuga humdoi rom leiba leiba asida ngasi thokiba thawdo ase khwaidagi nauba paktak mihat ama oibaga loinena leiba asida nongma kangdana mihan mipun amasung misi mina thoktuna lakli police na thawdo adoga mari leinena thijinbada fanglakpa report amagi matungina Cape Town gi Marikna da thokiba nongmai kapagi thawdo aduda nupi ama yauna nupa taruk sekhi sikraba miyoi sing adu chahi kunthra amasung yangkhai gi marakta leiba miyoi singne nongmai kapagi thawdo aduda miyoi ahumsu asopan nangki haina local police na makha tana phongduraki mafam aduda mi phami punga mari leinena chathaki balaibak thiba thawdo aduda chena
ꯍꯥꯠꯈꯤꯕꯁꯤꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯄꯥꯎ ꯑꯃꯠꯇ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯒꯁꯨ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯃꯁꯨꯡ ꯊꯤꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟꯠꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯑꯣꯔꯒꯅꯥꯏꯖ ꯅꯦꯠꯋꯥꯔꯛꯁꯤꯡꯅ ꯆꯠꯊꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯁꯨꯡ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯊꯕꯛꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯣꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯖꯨꯂꯥꯏ ꯑꯃꯁꯨꯡ ꯁꯦꯞꯇꯦꯝꯕꯔꯒꯤ ꯃꯔꯛꯇ ꯆꯥꯡꯆꯠꯇ ꯃꯤꯑꯣꯏ 69,000 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔꯗꯁꯨ ꯄꯥꯛ ꯁꯟꯅ ꯆꯠꯊꯈꯤꯕ ꯄꯥꯛꯇꯪ ꯃꯤꯍꯥꯠ ꯑꯃꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯣꯁꯇꯦꯜ ꯑꯃꯁꯨꯡ ꯋꯥꯔ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 12 ꯍꯥꯠꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯀꯦꯞ ꯇꯥꯎꯟꯒꯤ ꯀꯦꯞ ꯐ꯭ꯂꯦꯁꯇ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯎꯅ ꯆꯍꯤ ꯑꯁꯤꯗꯒꯤ ꯑꯍꯥꯟꯕ ꯊꯥ 9 ꯐꯥꯎꯕꯗ ꯒꯦꯡ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 2,000ꯒꯤ ꯃꯊꯛꯇ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫